Geotechnical textile season aduna Manipur ki mapam mapanda water reservoir sembatpada Ministry of Textile na ayaba piragle hari. Pausanu na pijari. Geotechnical textile season aduna Manipur ki mapam mapanda water reservoir sembatpada Ministry of Textile na ayaba piragle hari. Manipur ki district mapan da ahan boina demonstration basis da water reservoir mapan sananaba Ministry of Textile na ayaba pirakhibani hari. Ministry of Textile ki hanak pham kiba mapalak suba FX monitoring committee na lupa crore ama lakh homfu henba ki senpham changna water reservoir mapan asi sembada changadriba senpham asi ministry na atuba matam da thadaraklagani haina Command Area Development Authority kadagi additional chief engineer K Manoranjana ISTV news ka khanan unabada phongdorakli. Water reservoir sing asida geotechnical textile season aduna sabagi thabak asigi detailed project report asi Ahmedabad Textile Industry Research Association sembani haina makhata na phongdoraki amam tawdana lambi da kainoga thadana textile me tho tawrega hoji lambi phajana handakta PWD chimri do maina pukri dasu akoi tawrega tawna paikhanabani sita paikhalagadi akoi ising kui na pending tawngangani he na lomi dasu hayang yam khanagani even for drinking purpose the bog yam kaino akoi mi gi livelihood dasu yam kadagani na kanje hawdri akoi moi ministry kangbu ga laga akoi hawni moi gi technical advice su da ka lairi akoi de experience lai trim moi mi tharakani moi ATR kangbu akoi Gujarat som dagi adugum experience am lai mi adugum moi gi advice matu gi na tawgodoin moi ga akoi gi kada gi akoi gi lairi ba engineering staff sing gi akoi punna tawina lak phaji akoi hoji yam thuna akoi paisa gi kano si akoi moi tharani athu matam da akoi bank account hangdana moi akoi hoji tawri process tawri bank account de phangba moi paisa yaurani yaurpa ga loina akoi adum thabak haurani Kilometer kuntramapan sang ba Tamelong khongsang lambi asigi phibam hainingai leitana fatre Congress sarkar na thajaba kya pikhrabasu thabak oina pangthok palaitre lambi asi sembi nabagi matang da khongjang kya changsin khre mari lenaba kya da memorandum kya pisin khrabasu ngasi phoba kanaba mata phangdri lambi asi ngarang Joint Forum of Transport Welfare Association ki kanguna yengsin khre atuba matam da lambi asi sembagi thabak haudrabadi Republic Day ki thorum phoba boycott tawgani hari Lambi Samjin Biu Haina Lambi Yangsin Batu da Sarugya Kiba District Krisan Morcha BJP Tamelong ki President Namkaubi Kamaina Wapam kya Phongdorakli Public Miyam Singna Lambi Lamkha City Zaman bagi Miyam na Frontan Tamelong District ke Frontan Miyam Singna demand tawjare 2008 ta central government na sanction tawire 12 13 14 kilometer crore se sanction tabira me asida kari amatu hajik fause thabak khai se pangthopi balaitre adu 2015 December aduda akhoi Tamelong district ke highway ke oina mogoida inauguration ke thabak tawjage haina hangdokhi balaibini Lagliba Republic Day numita pamdaba thudok thoktanaba police na akan mamong da section thorong lokhat pagi thabak makhata na chatharakli masigi manung sanna ngasi Kurai Larek Mamlakaida Imphal West Commando na nupi police singaloi na thiba humbagi thabak chathakre yum da phawba changduna thiba humbagi thabak chathaki Community Health Center da Dr. Watuna leidingai cherak asida center asida hana laiba doctor bu transfer tongna bohonarak pathong bu Development and Protection United Voluntary Organization na yaning da bafungdok pagaloina na Dr. Transfer tobu yaroi haiba wapum thamlakli Rimski nong saba phamung marfu chanba boys hostel ngasi Rimski director A Sritana Sangakre Sangabagi thormatuda Rimski Medical Superintendent Dr. S Amubu Singh Rimski Din AK Zo yauna mari lenaba Rimski maru eba mioi kya su saruyaki Moirang Maikaida ISTV network ki optical line ngarang Kwakaitel mapada talambadagi miyamda network asigi program sing yenghan mangam khidre Nasi ayuk pung tramathoi dagi mahusagum network asigi program sing miyamda yengan ba hokre Kudung chadaba kharagi damak waru bitanaba Moirang Maikagi service provider singna kangalagli
ngasi imoinu imagi irat thongni thormasi manipur gi mafam kya da paksana club organization singna sinduna pangthongnari thorumgi sarukama oina imoinu irat thongni lop torban khetri lekai na su sinduna angan ba yuktagi hongna imoinu imabu irat thongni thorum pangthokpa hokre free yoga therapy and a meditation camp gi preparatory mid camp ngasi imphal gi begatchandra often year theater da pangthokre State Organizing Committee na sinduna pangthokiba thoramatuda Chief Central Coordinator Rakesh Mittal, State Organizing Committee ke President NG Tej Kumar, Publicity in Charge MC Binod yauna maru iba miyoy kya na sarugya ki. Ke masigi matangda MC Binoda wapam kya phongdorakle. ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯁꯥꯟꯅ ꯑꯃꯁꯤꯡꯒꯤ ꯃꯅꯨꯡꯁꯤꯗ ꯍꯧꯖꯤꯛ 2000ꯒꯤ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯅꯔꯤꯕ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯟ ꯑꯉꯥꯡ ꯈꯥꯏꯗꯅ ꯂꯣꯏꯅ ꯌꯥꯎꯕ ꯌꯥꯔꯤꯕ ꯁꯤꯒꯨꯝꯕ ꯃꯁꯥꯟꯅꯁꯤ ꯌꯣꯒ ꯍꯥꯏꯕ ꯃꯁꯥꯟꯅꯁꯤꯅ ꯑꯣꯏꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯕꯥꯛ ꯆꯅꯤꯗ ꯁ꯭ꯋꯥꯃꯤ ꯔꯥꯝꯗꯦꯕꯖꯤꯅ ꯀꯣꯏꯅ ꯁꯟꯗꯣꯛꯑꯒ ꯂꯩꯕ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯅ ꯍꯟꯗꯛꯇ 2014 da laukthokpikhiba Thangjing Singbu Thangting onnaba honaragiba thongusi Kanglai Inat Yokhat Loop Nambolna yaningdaba phongdoragli Thangting onbagi mayokta sangsilakpa khongjangda Kanglai Inat Yokhat Loop Nambolna sagutkani hari Kangpokpida leiba Songphe Kholem Christian Church ki chahi chama surapagi ningsing thorum ngarang Kangpokpida pangthokre Thormaduda Cycle Kendrugi MLA Yamthong Haukip ADC Sudur Hills ki Vice Chairman Thangzaka Misau KCCA ki Administrative Secretary Dr. Tilunkin Yauna ADC ki member amadi maruiba miyo kyana sargya ki MLA Yauna wangang kibasing phongdong na kibada asiguma thoruma ma pangthokpa asina aikoi masal gi marakla bap tanadaba kya adu punna bap taminuduna nungsi maikaida punna chaminda ngamgani haiba wapam sing phongdong na ki Manipur gi mafam kya de lak pamioi lising mari rom henmana sarugya ba thormatuda nat ki oiba jago isai kya su pangthoki Hayengdagi hongna anirak suba Niles Wahengbam Open Futsal Football Tournament Sagolban Sayang da leiba Usababan Club Ground horagani Tim kungani thoina sargyaduna pangthokadorba tournament asi hawdokpagi thoramda MLA I Boholbi abadi MLA Arki Musu sargyagani Rajmedi City da laikanaduna leiriba pongnapam pausigi paumi oibatanatana amjugi thoupuba amasu oiriba Bolu Rajda Thangmeiban Kendrogi MLA Joy Kisna selgi mateng pikre Aroi betamaru bapau amagana pizari Geotechnical textile season aduna Manipur gi mafam mapanda water reservoir semgatpada Ministry of Textile na ayapa pirakle hari How's it going today? ISTV pau ping tabir basimbu mukahna kurintar